सिदैदा अखोइना तौजरिबा बल्लसे मया लंबीगी दमकता नामु मुसु बन तौरे लंबी सेमनी सेमद्रे अदुगा चाखौबो नंगनबा अमुक सेमनी रिपेयरिंग तौनि हाजु तौद्रे अदुना सिदैदा अखोइगी लंबी सिदा एक्सीडेंट तोइनो थोक्तुना अवाब ओइरे एक्सीडेंट की मी खुनबदा अखोइ अवाब ओइरे अदुना सिगी लंबीजे हेक सेमनी बोगदी अखोइ अदुम सेंक्शन बनजे अकन बखोंजन सेंक्शन जगनी अदुगा कोइलासे हेक थाबो उदिबो अखोइ बनजे सुंतोक तोकचरोय मखा ताना खोंजे मनम सेंक्शन अदुगा गाड़ी अतोबना बन येंबो लाक्पिगनु गाड़ी लंबी जिदा थौबिरकनु सिदा गाड़ी थौरकपा मतमदा असोय अंगाम तारबदी नसान सारी दायित्व ओइजगनी अदुना अखोइ बनजे ngasi दगी हौरगा हेक कोइलास थाबा उदिबोगी अखोइ बनजे लेपतना खोंचंग चंगसन जगीकिन अखोइ मलालगी मयाइ लंबी पुनमगी पब्लिसिटी की फमोय पुजरगा लेजबनी अखोइ चथजरिबा बल्लसी नान अखोइ ममांगदा बंसे मुक चथजग्रबा मतुंग अखोइ यानबा मग तांग अक्टोबर की तांग 19 दा यानबा मगी मखादा डीसी यावना फमिनरगा यानबांगी मखादा अखोइ लंबी सेमनी हाबगी थाजबदगी अखोइ चाको ममांगदा पोटहोल सिंग मेनबा अदुग लोराबा मतुंगदा मखा चथबाना यानरगा अखोइ लंबी सी लेनजबनी अदुग मखा ताना सेमकपगी अमबुग लेतबदगी अखोइ डीसीना थाजबा बिरकपदो अखोइ थबक ओथोक पिरकनी हाबे वाखलोन अखोइ लेजरुबनी अदुग हौजिकसी थाजबा अमबुग पिरकतबदे अखोइ ngarang तांग कुमार थोइबोक सरकारदा अखोइ लंबी सेमबियोन हाइजबनी अदुबु सेमबिरकतबदगी ngasi खुंजंग ngasi अखोइ चथजबनी अदु अखोइना तसेंगना अखोइ लंबी से खुदकता बन तवे हाइबगी मयामनसु अखोइ वारोबिगनु मरुइना अखोइ स्कूल कारिबा आंगांसिंगदा अदुगी मति अकाइबकी मसी अखोइ उपाय लेतबगी अखोइ तौजबनी मसीदा स्कूल काबिरिबा आंगांसिंगसु वारोबिरोय हाना खंजै अदुगा तसेंगबा मसीगी लंबी से हंतक्ति अखोइ वारीमा लेखाइ ताना वारीमा सानद्रबा लंबी सी सेमिङै मनुंग अखोइ बन तबु पियमदा लेरगनी अखोइ बनजिंग असि तौरमगा अखोइ ngasi ban torni yanarani hayeng lambi semani no alaga lambi semani tokiba aduna lambi adum semna akhoi ban je makha chathajagani akhoi asigi ware wasi akhoi laktabal puramakong jagagi koi YUC club amadi maira pai bi nupi samas welfare association imai bel singa duga lekai gi naha singa pulaga ngasigi ballasi sawasabu ado sigi ban may lambi ban tawjaba sigi matang se ai khitang chamlamna pendaba je phongtok jage mamangda tang tra to ke hing nong yai dagina tang tra te si pura tawraga ban thingi badagi adudi bakura da DC complex DC ne adagi wangoi video yaure PWD gi mi yaure adu moi hana paramba thika kari kara moi loi yaure raga akoi mayai lambi ban tawri ba koi mayam loi kaukhallaga wari sanaraji na sanarbadu da makha ta ba do de phare akoi na hana gi mamang da pen da ba sawnung ba kaya leiraga ju ngasi bahawdo da amuk phajana wari sanarabani na फजन सेंबीरनी खोपीरनी हाइबदो अखोइगी होय याम फजन नाना कोइना पामी फुट अमा वांगबा खोपा हाइबदो अदु याद्रगजु फुट अमा वांगना हाइबदो याद्रगजु हुजी हुजी लाइबे सेमहमदुगी होइना अखोइना साबा या सेमजनबा याबै मवंगदो ngaनरबा मतुंगदा होरो केम चाखौबो नंगनबा अदु मेनबा क्वालिटी लेना मेनबा अदुगा साइड अनि जे कनो सेंबीबा खोपीबाना सेकेंड स्टेप ता हाइनरगा आंगिन नंदिंगी पुंग अनि दगी यानबा जे पोरे हाइदना मया पुना मते लोइ लाउथोकरे चलुरिबा अखोइ खरा जे हुजिति मयाम न अदुगी मरसिदा मतुंगदा अखोइदा हाइरे मोइ खरा चलगा पैसा लौरगा यानरबा पोरखा माले लंबी सेमदे कोत्रे हाइबगी बनजु तवा हिंजु लेपा वाजु वाबा अखोइजे अमकसु मयामजिना मुक अदुगुम इनोट मयाम हाइजलपरिना अखोइजु करिनोने अखोइजिबो इकाइबो फावरेबा बन तौरबा अखोइजे अदुना ngasi amo akhoi je ngarang na handagi khabar da hapaga akhoi bal leire haibadagi mai lambi gari je ban tawre haibaje khangrabani khangna mai lambi da chatpi riba kangbu na ju moi jing dina tawje sari jibo haibagi akhoi sida usita ba amaju pibi raga ban nini waling edi khangraba mi ju lakpada huji akhoi ban tawje khang yang wana ngangna raga akhoi je ban je tawjari adubo akhoi je pen da bam di yaure aduga mayang bhan baw bodi sembi re adugi matha kaisi namu pairiba mi jingsina akhoi bu usit pidribra natraga mi oina khanbidrabra tumi kang oina ubirabra sigi matekse khwai degi phattabadi mayang bhangi mathak tagina monglang thaban mongthangi bawgi khwai di phattaba jaga je huji phawba sembi dadana leire adubu media gi thongda ina haijariba je tabiriba paibiriba asau asang manti mandol oiro akhoi lambi gi PWD gi mi oiro khuding maksina kitang jing wakando jingjan biraga hairi be ma ga jina hairi be se chumi bra lali bra haibado khanta biraga
ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯌꯨ ꯁꯦꯝꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯕꯟꯁꯦ ꯇꯧꯈꯤꯒꯅꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯁꯨ ꯑꯁꯣꯔꯣꯛ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯕꯟ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏ ꯃꯁꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯋꯥꯈꯜ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯗꯦ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏ ꯈꯛꯀꯤ ꯅꯠꯇꯦ ꯍꯥꯏꯕ ꯂꯝꯕꯤꯁꯦ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅꯃꯛꯅꯦ ꯍꯥꯏꯕ ꯒꯣꯝ ꯃꯌꯥꯝꯁꯤꯗ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥ ꯊꯣꯛꯇꯅ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯣꯏ ꯄꯟꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯕꯁꯦ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯃꯥ ꯀꯔꯤꯝ ꯍꯥꯏꯗꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯤꯃ ꯍꯦꯛ ꯂꯥꯛꯑꯒ ꯃꯦꯆꯤꯟ ꯄꯣꯔꯛꯑꯒ ꯈꯨꯗꯛꯇ ꯏꯃꯥꯡꯗ ꯁꯦꯝꯖꯤꯟꯕ ꯍꯦꯛ ꯎꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯣꯏꯅ ꯑꯣꯐꯤꯁꯇ ꯀꯧꯔꯁꯨ ꯆꯠꯂꯔꯣই ꯗꯤꯁꯤꯅ ꯀꯧꯔꯁꯨ ꯆꯠꯂꯔꯣই ꯕꯤꯗꯤꯑꯣꯅ ꯀꯧꯔꯁꯨ ꯆꯠꯂꯔꯣই PWDꯅ ꯀꯧꯔꯁꯨ ꯆꯠꯂꯔꯣই ꯑꯩꯈꯣꯏ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯏꯃꯥꯃꯛꯇꯗ ꯏꯈꯣꯡꯁꯤꯗ ꯂꯝꯕꯤꯁꯦ ꯁꯦꯝꯖꯤꯟꯕꯤꯕ ꯍꯦꯛ ꯎꯗ꯭ꯔꯤ ꯐꯥꯎ ꯑꯩꯈꯣꯏ ꯁꯨꯍꯜꯍꯜꯂꯔꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯕꯟ ꯇꯧꯔꯤꯁꯤꯗ ꯊꯕꯛ ꯑꯁꯤ ꯍꯧꯕꯤꯔꯕꯗꯤ ꯐꯩ ꯍꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯖꯒꯥꯁꯤ ꯁꯨꯡꯂꯦꯟꯗꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯥꯡꯗꯅ ꯂꯩꯔꯤꯅꯦꯅꯗꯤ ꯍꯥꯏꯖꯔꯦꯗꯅ ꯑꯗꯨꯕꯨ ꯂꯪꯊꯕꯥꯜꯁꯤꯕꯨ ꯄꯥꯏꯕꯤꯔꯤꯕ ꯁꯦꯝꯕꯤꯒꯗꯣꯔꯤꯕ ꯊꯤꯀꯥꯗꯣ ꯍꯦꯛ ꯁꯦꯝꯕꯤꯗꯕ ꯇꯥꯕꯗ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯣꯟꯊꯈ꯭ꯔꯒ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯏꯃꯥꯁꯤꯡꯁꯦ ꯍꯥꯏꯗꯅ ꯍꯪꯕꯤꯔꯕ ꯊꯤꯕꯤꯔꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯔꯣ ꯀꯂꯞ ꯑꯣꯏꯔꯣ ꯊꯤꯒꯠꯂꯒ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯥꯏꯕꯒꯤ ꯇꯥꯟꯅꯕꯒꯤ ꯂꯥꯛꯄꯤꯔꯒꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄꯤꯗ ꯇꯥꯔꯒꯗꯤ ꯈꯕꯔꯒꯤ ꯊꯣꯡꯗ ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯍꯥꯞꯄꯅꯤ ꯀꯔꯤꯅꯣ ꯂꯪꯊꯕꯥꯜꯁꯤꯕꯨ ꯃꯣꯏꯅ ꯁꯦꯝꯅꯤꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯊꯤꯀꯥ ꯃꯣꯏꯅ ꯂꯧꯔꯒ ꯀꯔꯤꯒꯤ ꯁꯦꯝꯕꯤꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯄ꯭ꯔꯦꯁꯀꯤ ꯊꯣꯡꯗꯅ ꯅꯠꯇꯅ ꯈꯕꯔ ꯈꯨꯗꯤꯡꯃꯛꯇ ꯐ꯭ꯂꯥꯛꯁ ꯇꯧꯅ ꯍꯥꯞꯄꯅꯤ ꯑꯗꯨꯃꯗꯤ ꯈꯟꯕꯤꯌꯨꯀꯣ ꯁꯤ ꯄꯥꯏꯕꯤꯔꯤꯕ ꯃꯤꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯕꯟ ꯆꯠꯊꯔꯤꯕꯁꯦ ꯉꯔꯥꯡ ꯇꯥꯡ 22 ꯍꯥꯏꯕ ꯇꯥꯡ 22 ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 22ꯗ ꯑꯩꯈꯣꯏꯅ ꯂꯥꯁ ꯗꯦꯠ ꯑꯃ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯇꯥꯡ 22 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤꯁꯦ ꯁꯦꯝꯗ꯭ꯔꯒꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯗꯅ ꯃꯂꯥꯟꯒꯤ ꯂꯨꯞꯀꯤ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯗ ꯑꯩꯈꯣꯏ ꯕꯟ ꯇꯧꯔꯀꯥꯟꯗ ꯇꯥꯡ 10ꯒ 6ꯇꯒꯤ ꯕꯟ ꯇꯧꯔꯒ ꯇꯥꯡ 19ꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯏꯝꯐꯥꯜ DC ꯌꯥꯎꯅ PWDꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯃꯌꯥꯝ ꯌꯥꯎꯅ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤꯁꯦ ꯁꯦꯝꯕꯤꯅꯤ ꯍꯥꯏꯔꯒ ꯁꯨꯛꯁꯦꯝ ꯁꯦꯝꯕꯤꯗꯅ ꯃꯌꯥꯏ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯏ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯃꯤ ꯑꯣꯏꯅ ꯎꯗꯕ ꯑꯩꯈꯣꯏꯅ ꯑꯁꯣꯛ ꯑꯅꯥ ꯌꯥꯎꯔꯕ ꯃꯣꯏꯅ ꯇꯥꯕꯤꯗꯕ ꯎꯁꯤꯠꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯌꯥꯎꯔꯛꯄꯗꯒꯤ ꯃꯌꯥꯏ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤ ꯈꯣꯡꯖꯪꯗ ꯉꯁꯤ ꯇꯥꯡ 22ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯕꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯔꯤ ꯕꯟ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯃꯗꯤ ꯍꯟꯗꯛꯇꯤ ꯃꯤꯠꯅ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯂꯝꯕꯤꯁꯦ ꯁꯦꯝꯕ ꯍꯦꯛ ꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣই ꯕꯟ ꯑꯁꯦ ꯃꯇꯝ ꯀꯛꯇꯅ ꯑꯗꯨꯝ ꯇꯧꯖꯈꯤꯒꯅꯤ ꯍꯥꯏꯔꯤꯕ ꯕꯟ ꯑꯁꯤꯗ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄꯤꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯃꯌꯥꯏ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯑꯁꯤ ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯍꯣꯡꯈꯠꯂꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯅ ꯃꯤꯡꯊꯣꯟꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯦ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗꯒꯤꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯐꯥꯎ ꯆꯠꯄ ꯂꯝꯕꯤꯅꯤ ꯂꯝꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯇ ꯂꯩꯔꯦ ꯃꯔꯤ ꯂꯩꯅꯕ ꯃꯃꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯐꯝꯃꯒ ꯁꯥꯟꯅꯈꯤꯕꯐꯥꯎꯗ ꯇꯧꯕꯤꯔꯛꯇꯕ ꯍꯧꯖꯤꯛ PR ꯂꯩꯔ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ DC ꯃꯁꯥꯃꯛ ꯌꯥꯎꯅ ꯀꯃꯤꯠꯃꯦꯟ ꯇꯧꯈ꯭ꯔꯕ ꯂꯝꯕꯤꯁꯦ ꯁꯦꯝꯕꯤꯗꯅ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗꯗꯅꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯇꯥꯡ 22ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯕꯟꯁꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯕꯅꯤ ꯍꯥꯏꯔꯤꯕ ꯕꯟ ꯑꯁꯦ ꯍꯟꯗꯛꯇꯤ ꯃꯤꯠꯅ ꯍꯦꯛ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯕꯟꯁꯤ ꯁꯨꯡꯍꯟ ꯍꯟꯗꯣꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯍꯥꯏꯔꯤꯕ ꯕꯟ ꯑꯁꯤꯗ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯌꯥꯏ ꯂꯝꯕꯤꯗ ꯆꯠꯄꯤꯔꯤꯕ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯌꯥꯝ ꯐꯖꯅ ꯌꯥꯅꯔꯒꯗꯤ ꯍꯥꯏꯗꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯝꯃꯦꯕ ꯕꯟ ꯇꯧꯕꯗꯒꯤꯗꯤ ꯂꯩꯇꯕ ꯃꯁꯦꯟꯅꯤ ꯅꯣꯡꯃꯩ ꯆꯔꯥ ꯇꯥꯜꯂ ꯆꯠꯄꯅꯤ ꯕꯟ ꯇꯧꯕꯁꯤ ꯌꯥꯝ ꯋꯥꯕꯅꯤ ꯍꯥꯏꯗꯅ ꯏꯁꯥꯃꯛꯁꯨ ꯀꯔꯕꯥꯔ ꯆꯠꯆꯕꯅꯤꯅ ꯕꯟ ꯇꯧꯕ ꯌꯥꯝ ꯋꯥꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯕꯟꯁꯦ ꯄꯥꯛꯅ ꯇꯧꯖꯗꯕꯅꯤ ꯑꯗꯣ ꯁꯔꯀꯥꯔꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯔꯦ ꯑꯩꯈꯣꯏꯒꯤ ꯑꯃꯃ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯃꯌꯥꯏ ꯂꯝꯕꯤꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯀꯔꯤꯝ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯀꯣꯏꯂꯥ ꯊꯥꯗ꯭ꯔꯤꯐꯥꯎꯗꯤ ꯈꯣꯡꯖꯪꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄꯔꯣꯏ ꯆꯪꯁꯤꯜꯂꯅꯤ ꯁꯤꯃꯇꯪꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯕꯤ ꯁꯔꯀꯥꯔꯅ ꯑꯉꯟꯕ ꯃꯇꯝꯗ ꯁꯦꯝꯕꯤꯒꯦꯔꯥ ꯆꯍꯤ ꯑꯃ ꯁꯦꯝꯕꯤꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯁꯦꯝꯗ꯭ꯔꯤꯐꯥꯎꯗ ꯑꯩꯈꯣꯏ ꯁꯨꯡꯇꯣꯛ ꯇꯣꯛꯑꯔꯣꯏ ꯑꯩꯈꯣꯏ ꯆꯪꯁꯤꯟꯒꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯅꯥ ꯑꯌꯦꯛꯀꯤ ꯆꯠꯂꯤꯕ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯕꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯕ ꯈꯣꯏꯅꯦꯕ ꯑꯗꯨꯅꯗꯤ ꯁꯨꯔꯛꯁꯦ ꯁꯦꯝꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪꯁꯦ ꯁꯨꯡꯍꯟ ꯍꯟꯗꯣꯔꯣꯏꯅ ꯏꯕꯦ ꯑꯃꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯕꯟꯒꯤ ꯈꯨꯟꯒꯤ ꯒꯥꯔꯤꯁꯨ ꯂꯝꯕꯤ ꯁꯦꯝꯕꯤꯗꯦꯕ ꯃꯌꯥꯏ ꯂꯝꯕꯤꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯑꯗꯒꯤ ꯗꯤꯁꯐꯤꯒꯔ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯄꯟꯖꯔꯣꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯤꯐ ꯏꯟꯖꯤꯅꯤꯌꯥꯔ SC ꯑꯗꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯥꯔꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯍꯥꯏꯖꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯃꯟꯇ꯭ꯔꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯍꯥꯏꯖꯩ MLA ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯆꯠꯂꯒ ꯍꯥꯏꯖꯔꯨꯔꯦ ꯑꯗꯨ ꯁꯦꯝꯕꯤꯗꯦ ꯑꯗꯒꯤ ꯏꯅꯛ ꯅꯛꯅ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯕꯨ ꯃꯃꯥꯡꯗ
ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯒ ꯁꯤꯅ ꯃꯥꯅ ꯁꯦꯝꯃꯅꯤ ꯑꯩꯅ ꯗꯥꯏꯠ ꯇꯧꯔꯦ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯣ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯣ ꯑꯦꯁꯤ ꯑꯣꯏꯔꯣ ꯃꯥꯅ ꯍꯥꯏꯔꯅꯤ ꯍꯥꯏꯔꯒ ꯁꯦꯝꯕꯤꯔꯛꯇꯕ ꯑꯗꯨꯒ ꯈꯤꯇꯪ ꯁꯦꯝꯃꯝꯃꯒ ꯃꯇꯦꯡꯈꯛ ꯑꯩꯈꯣꯏꯗ ꯃꯊꯦꯜ ꯇꯧꯔꯒ ꯃꯇꯦꯡꯈꯛ ꯁꯦꯝꯃꯝꯃꯒ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯀꯥꯏꯕꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯦꯝꯗ꯭ꯔꯤꯕ ꯃꯇꯝ ꯈꯛꯇꯅ ꯃꯌꯥꯏ ꯂꯝꯕꯤꯁꯤ ꯕꯟ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏ ꯂꯪꯊꯕꯥꯜ ꯊꯣꯡ ꯍꯟꯕꯤꯒꯤ ꯖꯒꯥꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯁꯤꯡ ꯑꯁꯤ ꯄꯨꯜꯂ ꯃꯇꯨꯡꯗ ꯁꯤꯒꯤ ꯕꯟ ꯑꯁꯤ ꯇꯧꯖꯕꯅꯤ मुझे प्रेस करा अब तो ꯑꯁꯤꯗꯩ ꯐꯥꯎ ꯃꯆꯤꯟ ꯈꯤꯇꯪ ꯃꯤꯟꯕꯤꯔꯝꯃꯒ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕꯤꯔꯝꯃꯒ ꯍꯧꯖꯤꯛ ꯑꯅꯥ ꯑꯌꯦꯛ
ꯇꯧꯅꯤ